Hindugi miyoi ama tumlingaida mai thaduna hatkri. Hektabada kiningai oiba thodok ama oina Bangladesh ki Narsingida leiba garage amada senmi oiba Bangladeshi Hindugi miyoi ama tumlingai mai thaduna hatkri hairi. Chanchal Chandra Vomik Koba Masagi Chahi Kungahumdoi Shuraba Hindu Nahadu Haukiba Irai Nimita Tumduna Leiringaida Sakangdaba Singna Mahanga Tumliba garage adu mai thaduna hatkibani hairi. Sakangdaba miyoishing aduna mahanga tumliba garage adu satar adu thingjilaba matungda petrol haizinduna mai thakibani hairi. Imung manungi miyoishing na mihat adu bu yaningdabu fongdokpaga loinana hana thorang tawraga chathaba mihat ni haina fongdokhi. Leikidraba Chanchal Naduna Leiriba Mama Miyamga Mimanadraba Mayamba Ama Amasung Manaunupa Ama Leibaga loinana mahaki mapana leikidraba matungda Mahagna imung adu senaduna lakpaga loinana mahagna fanglakpa paisa singna imung manung adu thaglibani hairi. Garage adu da haukiba chahi taruklom thabak shuduna leirakibani mafam adugi miyam amasung garage mapuna fongdokhibada leikidraba Chanchal yamna chamba amasung mabukchil sengba miyoi ama oibada natana kana mataga yeknaba thamdaba miyoi ni mahaki imung manung amasung akoibada leiriba miyam singna mihat adu laining laishonga mari leinana chatharambo oirangani haina thajanari. Mamang da Sulaybak aduda mashin yamjadaba Hindu Furuki miyoi kaya tamthina hatokiba amasung fubi chaibibagi thawdok kaya thokibaga loinana hanagi Prime Minister Sheikh Hasina gi lengak tukraba matungda Hindu singi mathakta leptana miyot minai kaya chathaduna lagli.